Manipur Dagi Haj Chatliba Musalman Pumnakta All Manipur Muslim United Clubs Organization Ammmuco na AYEK YAODANA AMAGA MATENG PANGNADUNA YAMNA NUNGSI CHANNANA Haj ki HAKAMSING PANGTHOKPA NGAMBA OIBI-U HAINA YAIPHA PAOJEL PIRAKLI Ammmuco ki General Secretary Mohammed Abdul Koyamna Khuyak Pidun Thadorpa Cherol Amada Manipur Chayom Faraklaba Thokaningdaba Thodok Kaya Thoktuna Mishimina Asogapan Yum Kai Kaya Mai Thadoktuna Lainaba Yum Laitaduna Relief camp kayada changjafam lauduna leiriba Manipur Prajagidamakta athuba matamda santi puraktuna ngapigani puraktuna amaga nungsi chanana leiminaduna tangdu leitana leiba Manipur ama oihenbinaba Manipur gi Haj Chatliba singna yamna sengnaba haijaba nijaba pumnamak pibiriba maka madina na duwa tawbiramu haina Ammmuco na Haj pilgrim singda appeal tawrakli Manipur gi Haj Chatkadawriba pilgrim singa chatok chasin tawba matamda apanba pidanaba amadi Haj pilgrim singbu chatok chasinda mateng pangbinaba Manipur gi praja sing amadi CSO amadi police mari leinaba authority pumnamakta mateng pangbinaba su haijurakli Haj Chatkadawriba singidamakta yenglaga April gi tang 18 kuntra amadi May gi tang 3 da Manipur gi CSO amadi praja singna ban amadi makhal amatagi irang tawbidanaba su appeal tawrakli Loinana Haj Chatliba Musalman Bahai Singasu Airport Fau Thindokpa matamda gari 5 dagi hena chatpidanaba Ammmuco na akan mawafam Haj pilgrim singda thamlakli